ꯃꯣꯏꯁꯤꯒ ꯂꯩꯔꯤꯅꯤ ꯑꯗꯣ ꯃꯣꯏꯅ ꯍꯧꯖꯤꯛ ꯊꯤꯟꯕꯤꯗꯣꯔꯦ ꯒꯥꯔꯤꯁꯨ ꯃꯣꯏꯒꯤꯅꯦꯕ ꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯑꯩꯈꯣꯏ ꯖꯨꯝꯕꯨꯁꯦ ꯒꯦꯠꯐꯥꯎ ꯊꯤꯟꯕꯤꯔꯛꯑꯝꯃꯤꯅꯤꯁꯦ ꯃꯌꯥꯝꯅ ꯃꯃꯥꯡꯗ ꯅꯣꯡ ꯑꯛꯇꯥꯗ ꯀꯟꯅ ꯆꯨꯊꯔꯛꯑꯝꯃꯦꯀꯣ ꯑꯗꯒꯤ ꯈꯨꯗꯛꯇ ꯁꯨꯝ ꯄꯨꯡꯈꯥꯏꯃꯨꯛ ꯆꯨꯔꯝꯃ ꯁꯨꯝ ꯐꯈ꯭ꯔꯦ ꯃꯣꯏꯒꯤꯁꯤꯒꯅꯦ ꯁꯥꯏꯌꯦꯕꯀꯣ ꯁꯥꯔꯒꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯆꯅꯞ ꯆꯅꯞ ꯂꯥꯎꯅ ꯍꯨꯃꯥꯡ ꯀꯥ ꯁꯥꯕꯗꯣ ꯑꯃꯨꯛ ꯑꯣꯏꯗꯦ ꯑꯗꯨꯗꯒꯤꯅꯦ ꯅꯨꯡꯁꯤꯠ ꯁꯨꯝ ꯁꯤꯠꯅ ꯂꯩꯗꯦ ꯒꯥꯔꯤꯁꯨ ꯍꯦꯟꯖꯟꯅ ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏ ꯅꯦꯄꯥꯜꯒꯤ ꯑꯍꯧꯕ ꯏꯁꯇꯥꯔꯠ ꯃꯐꯝꯅꯦꯕ ꯑꯗꯨꯅꯅꯦ ꯒꯥꯔꯤꯁꯨ ꯌꯥꯝꯅꯅꯦ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯒꯤ ꯋꯥꯠꯂꯤꯕ ꯑꯃꯣꯠ ꯑꯀꯥꯏꯁꯦ ꯋꯥꯠꯂꯤ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯃꯦꯆꯤ ꯍꯥꯏꯔ ꯃꯦꯆꯤ ꯍꯥꯏꯔ ꯀꯩꯅꯣ ꯑꯗꯨ ꯁꯦꯠ ꯂꯩꯔꯦ ꯑꯩ ꯉꯁꯤꯁꯦ ꯌꯦꯡꯍꯜꯂꯨꯏꯕꯀꯣ ꯑꯗꯨ ꯑꯩ ꯆꯠꯄꯒꯤꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯅꯝꯖꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯁꯦ ꯃꯊꯛꯇꯅꯦꯕ ꯑꯁꯦ ꯁꯦꯀꯦꯟꯒꯤ ꯃꯊꯪꯒꯤ ꯔꯨꯝꯁꯤꯒꯅꯦ ꯑꯩꯈꯣই ꯂꯩꯔꯤꯁꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯒ ꯑꯩꯈꯣꯏ ꯖꯦꯔꯤꯒꯁꯦ ꯊꯣꯛꯂꯛꯑꯅꯤ ꯉꯁꯤꯁꯦ ꯗꯦꯠ 12ꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯛꯏꯕ ꯇ꯭ꯔꯦꯟ ꯇꯤꯀꯦꯠꯁꯦ ꯀꯩꯅꯣꯒꯤ ꯑꯣꯏꯔꯦ ꯀꯌꯥꯒꯤ NJP ꯇꯨ ꯕꯗꯔꯄꯨꯔꯒꯤꯅꯦ ꯌꯥꯝ ꯇꯣꯏꯅ ꯐꯪꯗꯦꯕ ꯑꯗꯣ ꯍꯟꯗꯛꯁꯦ ꯌꯥꯝ ꯊꯥꯖꯗꯅ ꯏꯕꯥꯅꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯠ ꯂꯥꯎꯅ ꯐꯪꯉꯃꯤꯅ ꯀꯛꯑꯦ ꯍꯣꯔꯦꯟ ꯄꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3ꯗꯩ ꯇꯣꯡꯗꯣꯏꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯖꯨꯝꯕꯨꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯃꯣꯏꯁꯨ ꯀꯩꯅꯣ ꯂꯩ ꯒꯥꯔꯤꯁꯨ ꯃꯁꯥꯏ ꯂꯩ ꯑꯗꯣ ꯃꯥ ꯍꯣꯔꯦꯟ ꯊꯤꯟꯕꯤꯒꯦ ꯍꯥꯏꯅ ꯃꯌꯥꯝ ꯃꯣꯏ ꯃꯐꯝꯁꯦ ꯍꯥꯏꯗꯤ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯃꯣꯏꯁꯤꯒ ꯖꯨ ꯅꯨꯡ ꯑꯃꯁꯨ ꯂꯣꯏ ꯐꯪꯉꯤꯀꯣ ꯈꯨꯜꯂꯥꯗ ꯂꯣꯏ ꯌꯣꯜꯂꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅꯦ ꯃꯥꯏ ꯊꯛ ꯆꯥꯔꯒ ꯇꯨꯃꯤꯟꯅ ꯃꯌꯨꯝ ꯍꯟꯈꯤꯕ ꯑꯩꯈꯣꯏ ꯁꯣꯔꯣꯛꯇ ꯐꯔ ꯍꯥꯏꯅ ꯆꯠꯄꯤꯗꯣ ꯃꯣꯏ ꯅꯣꯏꯕꯗꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯗꯤ ꯌꯥꯝ ꯑꯗꯨꯝꯕꯗꯣ ꯂꯩꯗꯅ ꯑꯗꯨꯝꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯣ ꯃꯣꯏꯗꯨꯒ ꯂꯩꯔꯨꯔꯗꯤ ꯁꯨꯝ ꯄꯨꯈꯠꯂ ꯆꯠꯈꯤꯕ ꯑꯗꯨꯅ ꯃꯣꯏꯁꯤꯒ ꯑꯗꯨꯝꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨ ꯃꯤꯁꯨꯅꯦ ꯁꯨꯝ ꯑꯗꯨꯝ ꯐꯩꯌꯦꯕ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯃꯤ ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯀꯩ ꯂꯩꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯅ ꯃꯣꯏ ꯍꯥꯏꯕ ꯃꯣꯏ ꯁ꯭ꯋꯥꯏ ꯃꯤꯗꯤ ꯂꯣꯀꯦꯜ ꯃꯤꯗꯤ ꯂꯣꯏ ꯐꯩ ꯅꯦꯄꯥꯜꯒꯤ ꯑꯗꯨꯒꯅꯦ ꯃꯄꯥꯟ ꯂꯝꯗꯩ ꯆꯪꯉꯛꯄ ꯃꯤꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯎꯠꯄꯥꯠ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯕꯨꯗꯨꯒꯤ ꯃꯣꯏ ꯃꯈꯥꯗ ꯍꯣꯇꯦꯜ ꯇꯧꯋꯦꯕꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯂꯧꯍꯧꯋꯤ ꯑꯩ ꯌꯥꯝ ꯂꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯟꯕꯩ ꯊꯣꯛꯑꯦ ꯑꯁꯦ ꯃꯣꯏ ꯑꯪꯀꯜ ꯑꯟꯇꯤꯁꯦ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯩ ꯃꯣꯏꯁꯤꯒ ꯂꯩꯔꯤꯅꯤ ꯑꯗꯣ ꯃꯣꯏꯅ ꯍꯧꯖꯤꯛ ꯊꯤꯟꯕꯤꯗꯣꯔꯦ ꯒꯥꯔꯤꯁꯨ ꯃꯣꯏꯒꯤꯅꯦꯕ ꯃꯣꯏꯅ ꯁꯨꯝ ꯊꯤꯟꯗꯣꯔꯦ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯒꯤꯅꯦ ꯃꯈꯥꯗ ꯍꯣꯇꯦꯜꯁꯨ ꯂꯩ ꯑꯗꯩ ꯃꯣꯏ ꯁꯨꯃꯥꯏꯅ ꯆꯁꯃꯥꯒꯤ ꯗꯨꯀꯥꯟꯁꯨ ꯂꯩ ꯌꯥम थीनसु फै याम थीना लैबा नुंगाय मयाम अदुगा मयाम असीना मु अइना नोंमा हाइबदोको हन नोंमा चलुई सनी ठाकुरगी तौथोपीबा अदुगा हलमदायदासु नोंमा लावायना चटपदो अदुगी हलमदायगी नोंमा मांगदी हलमदायगी पुंखाय मांगदा मतम काइथोगा चंगुरिनि हाबको अदुगी वीडियो निबा ममांगददी कदायदे वीडियो लौबाय असीदबु जेरीना खंगदे मानाने खतंग नमकपदोदी सुम नबजरसनो आने कयम हाइद्रेबा अदु नोंमांगना लागा माना थाजबदुना तोंगानबा मी नत्रा मीना फजना तौना दुम दुमाय तौबीगे तौथोपीगे हायना सुम आइसु होय आइना कनो तौरे दुमाय तौना कोई मानसु हाइबा नंग तौथोरक्त्रदि मा कनो तौगदबने तौथोरईदो फारे आइना दुमाय हाइबा अखोई संदोक फबो खतोबा लोइरबा मतुंगदा दुम थोकलेए मोगी जुम्बुसी यावना मानसु सुम थिंबीरगे आइना बाय बाय नेपाल मथंगदा लासु कोइबा ओइना लाक्जगे अनाबगी ओइना लाक्तबा ओइजगे फजबा मफमगा कोइरा हनगे खनबदो कोइबा फंगद्रे होजी देरवाक लाय मैम अखोय होजी नेपाल टाटा बाय बाय ओइदोरे ब्रिज क्रॉस तौरे अखोय होजी नुआइते मो अभी इंडिया पास किया अभी मैम क्रॉस तौनरी समदा तुकी दा क्रॉस तौनरी नुआइते मो मैम लानरीबा अखोई इंडिया की नुपादा नेपाली नुपी लुहोंगेबा अदुगी मोइगी अखोई मौ थिनबा चतबा हाइतारेनेको अदुदो मोइ मौ चेलरे अदु परेंग चतना लेरमी मोइसु बिजोंग सोक ngौरदना मसक नमा फजरमीबा मैम अखोई होजि हलगे मैम
ꯃꯌꯥꯝ ꯃꯣꯏ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯑꯩꯈꯣꯏ ꯖꯨꯝꯕꯨꯁꯦ ꯒꯦꯠ ꯐꯥꯎ ꯊꯤꯟꯕꯤꯔꯛꯑꯝꯃꯤꯅꯤꯁꯦ ꯕꯥꯏ ꯕꯥꯏ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤ ꯇꯣꯡꯉꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯔꯗ ꯑꯣꯏꯅ ꯁꯨꯝ ꯆꯠꯂꯅꯤ ꯉꯥꯏꯔꯔꯣꯏ ꯒꯥꯔꯤ ꯑꯃꯒ ꯃꯣꯏ ꯀꯩꯅꯣ ꯒꯥꯔꯤꯁꯨ ꯆꯠꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝ ꯅꯦ ꯃꯣꯏꯁꯨ ꯃꯤꯁꯦ ꯑꯩꯈꯣꯏꯒ ꯁꯛꯀꯁꯦ ꯆꯞ ꯃꯥꯟꯅꯔꯗꯅꯅꯦ ꯅꯣꯛꯈꯤ ꯇꯧꯔꯗꯅꯅꯦ ꯁꯨꯝ ꯐꯩꯌꯦꯕ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯄ ꯃꯤꯁꯤꯡꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ NGP ꯁ꯭ꯇꯦꯁꯟꯗ ꯐꯝꯃꯤ ꯃꯌꯥꯝ ꯃꯇꯝꯁꯦ ꯍꯥꯏꯗꯤ ꯆꯠꯈꯤꯕꯕꯨꯗꯤ ꯈꯪꯍꯧꯗꯦꯕ ꯄꯨꯡ 10:30ꯒ ꯇꯥꯁꯜꯂꯦ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨꯅꯦ ꯍꯥꯏꯗꯤ ꯌꯨꯝꯁꯦ ꯌꯥꯡꯅ ꯌꯧꯅꯤꯡꯉꯦꯕ ꯌꯨꯝꯁꯦ ꯌꯧꯅꯤꯡꯉꯦ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯒ ꯅꯤꯡꯁꯤꯡꯉꯦ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯇꯥꯏꯁꯦꯟꯒ ꯑꯃꯨꯛ ꯅꯤꯡꯁꯤꯡꯗꯦ ꯑꯩ ꯏꯁꯥꯃꯛ ꯇꯦꯟꯁꯟ ꯑꯣꯏꯔꯨꯕꯅꯤꯅꯅꯦꯀꯣ ꯇꯥꯏꯁꯦꯟꯒ ꯅꯤꯡꯁꯤꯡꯗꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯆꯠꯅꯤꯡꯉꯦ ꯇꯥꯏꯁꯦꯟ ꯅꯤꯡꯁꯤꯡꯉꯦ ꯑꯩꯈꯣꯏ ꯖꯦꯔꯤꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯛꯇꯪ ꯀꯥꯞꯄꯤꯔꯣ ꯁꯨꯡꯖꯥꯗꯅꯦ ꯉꯁꯥꯏꯗꯩ ꯒꯦꯝ ꯁꯥꯟꯅꯔ ꯂꯩꯔꯦ ꯑꯗꯨꯝ ꯁꯥꯟꯅꯩꯁꯦ ꯎꯕ꯭ꯔꯁꯦ ꯉꯁꯥꯏꯗꯩ ꯒꯦꯝ ꯁꯥꯟꯅꯔꯤꯅꯦ ꯃꯥ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯡ 2:30 ꯍꯦꯜꯂꯦ ꯇꯨꯝꯅꯤꯡꯕꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯟꯁꯦ ꯄꯨꯡ 3ꯒꯤꯅꯤꯗꯣ ꯂꯦꯠ ꯑꯣꯏꯕꯩ ꯋꯥꯅꯦꯕ ꯄꯨꯡ 2:33 와레네 펌마다 어머 이제 게임 사마 내 페이스북으로 지는 마 녹나 좀 래. 아 그게 그 자살라가네 킹나 좀 래. 그래 말이 tum바니네 아이디 tum다바가 하고 얘네 tum막지 이 데나네 юм다 돌아이니나 그게 tum막지니고 aduna amu ennane pathare tingya wa jamna maya hojik wo pung 3:30 tare asa 2:30 tare na hojik pung 3:30 tare niyom da di pung 3 gi train ya ba to moi late oi bani na manga taram dai da oi ni hai mariga minute kya do no hai bani ba aduna wa na ko pham na ngai ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯋꯥꯕꯕꯨꯗꯤ ꯅꯠꯇꯦ ꯃꯤ ꯃꯇꯧꯁꯦꯅ ꯁꯨꯝ ꯃꯇꯝ ꯆꯠꯈꯤꯍꯧꯗꯦ ꯑꯗꯣ ꯑꯩꯅꯅꯦ ꯀꯨꯏꯔꯦꯕ ꯇꯨꯝꯗꯕꯒꯤ ꯑꯗꯨꯅ ꯑꯩꯁꯦ ꯇꯨꯝꯅꯤꯡꯉꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏ ꯆꯦꯒꯤꯗꯤ ꯃꯥ ꯁꯨꯝ ꯖꯥꯗ꯭ꯔꯦ ꯃꯥ ꯃꯌꯥꯝ ꯑꯩ ꯃꯃꯥꯡꯗ ꯐꯝꯃꯤꯕ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯁꯛ ꯀꯌꯥ ꯅꯨꯡꯁꯤ ꯐꯥꯏꯕꯣꯡꯅꯤ ꯃꯃꯤꯒ ꯏꯂꯥꯎ ꯂꯥꯎꯔꯒꯅꯦ ꯃꯁꯝꯒꯁꯦ ꯈꯣꯏꯔꯤ ꯇꯧꯔꯗꯅꯅꯦ ꯃꯁꯛ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯃꯁꯝ ꯈꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯃꯁꯝꯒ ꯈꯣꯏꯔꯤ ꯇꯧꯔꯒꯅꯦ ꯇꯧꯁꯨ ड्रेस का जे क्या नुंसी खंबा खोंगाव ने साइ तव का सेलगा चप मानरगा ने वानी वारे बा ngai बा दु ममा द नि ngai तव मसक जु फजाबना सेंगवा नुंसी बना मसक अनि से आई अहम न तलम्मे बा अद कोन दिने अंगा अनि से जेंगा साइ दे मतम लेलिन मोबाइल जेंगा मतम ले मचे नुंगाइ रे बा नुंसी मन नि न ने मैम अखोई हजी पुंग 3:30 दा ngairambado train se chap chabi पुंग 4:30 da lae do ji पुंग 4:30 tare adu kuina di leptre da kakhalakpaga sum minute ama matung da train se thagatle मैम bye bye oirage NGP Siliguri su bye bye oirage hजी अखोई यु माइगे पांगage मैम अखोई हजी गुवाहाटी यौदोरे सी मपान से मी कोई लांगनरीबा दे फोटो शूट कापना होरी म्याव असी से इसिंग याम चावरी दना जुंगा थुम ना म्याम ले होरेबो इसिंग मयाय दा लुप ना म्याम ले से कामाख्या स्टेशन जौरे मैम गुवाहाटी यौरे हाइदुनी ममांगदि ट्रेन से लेट ओइबनिना साथीना पुंग 5 लेट ओइबा दुना खोइसे
ꯀꯩꯅꯣ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯂꯦꯠ ꯑꯣꯏꯔꯛꯇ꯭ꯔꯦ ꯑꯣꯏꯔꯁꯨꯅꯦ ꯀꯨꯏꯅ ꯑꯣꯏꯔꯛꯇ꯭ꯔꯦ ꯑꯗꯣ ꯃꯔꯛꯇꯁꯨ ꯂꯦꯞꯇ꯭ꯔꯦꯕ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯌꯥꯡꯅ ꯌꯧꯔꯦ ꯊꯥꯖꯗ꯭ꯔꯤꯕꯀꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯌꯧꯗꯣꯔꯦ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯃꯛꯇ ꯁꯨꯝ ꯌꯨꯝ ꯌꯧꯗꯣꯔꯦ ꯅꯍꯥꯟ ꯃꯃꯥꯡꯒꯤꯗꯨꯅꯅꯦ ꯁꯥꯊꯤꯅ ꯃꯃꯥꯡꯒꯤꯗꯣ ꯉꯁꯤꯒ ꯈꯦꯠꯅꯈ꯭ꯔꯦ ꯃꯌꯥꯝ ꯒꯨꯍꯥꯇꯤ ꯌꯧꯁꯜꯂꯦ ꯁ꯭ꯋꯥꯏꯁꯦ ꯑꯣꯏ ꯀꯨꯝꯗꯅ ꯂꯩꯍꯧꯔꯁꯤꯔ ꯈꯪꯗꯦꯗ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯁꯤꯠꯆꯜꯂꯛꯏ ꯑꯩꯈꯣꯏ ꯖꯦꯔꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯒꯨꯍꯥꯇꯤ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯦꯞꯇꯕꯅꯤꯀꯣ ꯃꯤꯅꯤꯠ 5 ꯇꯪꯇꯅꯤ ꯂꯦꯞꯄꯤꯕ मा चलो ड्राइज सॉरी कना हाउदी हाउदी आइसक्रीम मीठा दही आइसक्रीम अमूल का आइसक्रीम ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯞꯂꯣꯡ ꯌꯧꯗꯣꯔꯦ ꯁꯟꯗꯥ ꯇꯥꯁꯜꯂꯦ ꯐꯝꯃ ꯋꯥꯁꯜꯂꯦ ꯋꯥꯅꯤꯡꯒ ꯀꯥꯏꯁꯜꯂꯦ ꯃꯥꯏꯒꯁꯦ ꯈꯔ ꯃꯥꯏ ꯀꯪꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯣ ꯃꯤꯠꯀꯁꯦ ꯃꯥꯏꯕꯨꯡ ꯍꯥꯏꯅꯒ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯔꯤꯗ ꯖꯦꯔꯤꯅ ꯃꯣꯏ ꯆꯤꯡ ꯃꯊꯛꯇ ꯌꯨꯝ ꯕꯤꯜꯗꯤꯡ ꯐꯖꯕ ꯁꯥꯔꯤꯁꯤꯡꯁꯦ ꯑꯝꯇꯪ ꯀꯥꯖꯅꯤꯡꯉꯤꯕꯣ ꯀꯃꯥꯏꯅ ꯁꯤ ꯀꯥꯔꯛꯁꯤꯒ ꯑꯗꯒꯤ ꯂꯝꯕꯤ ꯂꯥꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒ ꯗ꯭ꯔꯣꯌꯤꯡꯗꯒ ꯌꯦꯛꯇ꯭ꯔꯅꯦ ꯖꯪꯒꯜ ꯈꯔ ꯎꯄꯥꯝꯕꯤꯒ ꯌꯦꯛꯑꯒ ꯂꯝꯕꯤ ꯑꯃ ꯌꯦꯛꯑꯒ ꯑꯗꯩ ꯌꯨꯝ ꯃꯆꯥꯒ ꯌꯦꯛꯄ ꯁꯟ ꯑꯃꯒ ꯌꯦꯛꯄ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯕ ꯃꯐꯝ ꯑꯃꯅꯤ ꯂꯩꯍꯧꯔꯦ ꯃꯥꯏꯕꯥꯡ ꯍꯥꯏ ꯃꯥꯏꯕꯥꯡ ꯁꯤꯒ ꯏ ꯂꯩꯔꯦ ꯃꯥꯏꯕꯥꯡ ꯍꯥꯏꯅ ꯍꯥꯞꯂꯣꯡ ꯌꯧꯗꯣꯔꯦ ꯌꯧꯗ꯭ꯔꯤ ꯉꯁꯥꯏꯅ ꯅꯨꯡꯉꯥꯏꯔꯝꯗꯦꯕ ꯍꯧꯖꯤꯛ ꯈꯔ ꯅꯨꯡꯉꯥꯏꯈꯠꯂꯦ ꯁꯟꯗꯥ ꯇꯥꯁꯜꯂꯕꯅꯤꯅ ꯂꯤꯔꯤ ꯅꯨꯡꯁꯤꯠ ꯂꯥꯡꯉꯒ ꯅꯤꯡꯗꯤ ꯀꯥꯏꯔꯦ ꯌꯨꯝ ꯉꯥꯛꯇꯅꯤꯌꯦ ꯁ꯭ꯋꯥꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯈꯔ ꯂꯧꯁꯜꯂꯤꯅꯤ ꯑꯉꯥꯡ ꯃꯌꯥꯝꯅꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯛꯏꯕ ꯑꯩꯁꯨ ꯕꯥꯏ ꯇꯧꯁꯜꯂꯤꯅꯤꯏꯁ ꯅꯨꯡꯉꯥꯏꯅꯤꯌꯦ ꯅꯨꯡꯁꯤꯠꯁꯤꯒ ꯃꯥꯏ ꯄꯦꯝꯃ ꯏꯁꯤꯡꯁꯦ ꯅꯨꯡꯉꯥꯏ ꯑꯃ ꯇꯧꯅꯤꯌꯦ ꯁ꯭ꯋꯥꯏ ꯅꯨꯡꯁꯤꯠ ꯐꯖꯅ ꯁꯤꯠꯂꯤ ꯂꯤꯔꯤ ꯋꯥꯊꯔꯦꯕ ꯑꯦꯅꯔꯖꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯉꯔꯥꯡꯗꯤ ꯀꯩꯝꯇ ꯆꯥꯔꯛꯇ꯭ꯔꯤꯕꯅꯤꯅꯅꯦ ꯂꯥꯝꯕꯁꯨ ꯑꯃꯨꯛ ꯐꯥꯎꯗꯦꯕ ꯅꯍꯥꯟꯈꯩꯗꯤ ꯄꯨꯡꯖꯣꯟꯗ ꯖꯣꯟ ꯂꯥꯛꯏ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯌꯣꯟꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯐꯖꯔꯦꯍꯦ ꯃꯌꯥꯝ ꯍꯥꯞꯂꯣꯡ ꯌꯧꯔꯦ ꯑꯅꯤꯁꯦ ꯀꯩꯅꯣꯝ ꯆꯥꯔꯨꯗꯣꯔꯦ ꯀꯨꯝꯗꯒꯤ ꯑꯩꯗꯤ ꯀꯩꯝ ꯆꯥꯅꯤꯡꯗꯦ ꯐꯝꯅ ꯂꯩꯍꯧꯔꯦ ꯁꯤꯗ ꯎꯁꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯏꯁꯟ ꯎꯗꯣꯔꯦꯍꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯑꯦ ꯁꯥꯟꯇꯒ ꯑꯩꯈꯣꯏ ꯖꯦꯔꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯥꯟꯇꯁꯦ ꯒꯨꯍꯥꯇꯤꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯇꯧꯅꯔꯦ ꯇꯣꯡꯄꯣꯛꯅ ꯂꯧꯕ ꯂꯥꯛꯑꯦ ꯌꯨꯝ ꯌꯧꯔꯦ ꯖꯥꯠꯄꯨ ꯉꯥꯏꯔꯦ ꯃꯥꯏꯒꯁꯦ ꯈꯔ ꯄꯤꯛꯁꯟꯕꯩ ꯇꯥꯏꯞꯇ ꯇꯧꯏ ꯃꯥꯏꯁꯦ ꯈꯤꯇꯪ ꯄꯤꯛꯁꯟꯕ ꯇꯥꯏꯞꯇ ꯇꯧꯏ ꯆꯠꯂꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯇꯤ ꯑꯍꯥꯎꯕ ꯆꯥꯔ ꯂꯥꯛꯑꯦ ꯌꯦꯟ ꯊꯣꯡꯕ ꯅꯣꯡꯉꯥꯜꯂ ꯆꯔꯥ ꯍꯦꯟꯗꯣꯏꯕ ꯀꯩꯒꯤ ꯃꯌꯥꯝ ꯂꯝꯕꯤꯗ ꯅꯣꯡꯁꯨ ꯌꯥꯝ ꯆꯨꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏ ꯇꯧꯅ ꯌꯨꯝ ꯌꯧꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ